State Langak Nasinduna National Cleanliness Day Pangthokre Gandhi Memorial Hall da Pangthokiba Thorom Aduda Chief Minister Nongthoman Biren Amadi Mahut Minister Yumnam Khemchana Athoiba Mitung Lensing Oiki Thorom asi hongdoktringegi mangoinana CM Biren Rajya Sabha gi MP Sana Jawbalai Semba Minister Konthojam Govinda Siauna Minister MLA Amadi Maru Oiba Miyoy Kayana Jati gi mapa Mahatma Gandhi gi photo da laikatuna ikai khumnaba utki Thorom mapugi warol piraduna Chief Minister Nongthoman Birena Lamdam asibu lu nana thamba ngamnabagidama kari karamba thang paikhat kadagi haiba wafam sing sugaina thamkibaga loinana mafam gi MLA na local miyoi gatana duna paikhat payaba thabak paikhat haningbagi apamba fongdokhi Manipur pumbada lu nana thamba rural da water body da market place da phattaba lamjindaba phattaba thamdaba area the club single likai na dum semse ya pone lampagam na dumping center ma phanan to thoga tawrga local MLA duga tanaga phataba singla da namsalaga khar yang palakpa kanda acid kumba hajalaga kano taw mangala dum taw ge di loina ya pone adu kitang ekoi government side ke shumadu mahut ki leiriba adu deputy commissioner ki leiriba sinda local ki civil society sing local club sing matu mating biraga masigi mass awareness ma district wise solid waste management sempat pagaloina deputy commissioner singi kuthangda aikoina club singda laikai gi leiriba leader singda kari mating biraga na dumping center sembe abage so ramjao da phataba ta handaba abage do honorable MLA sing mafam du leader singa ta na biraga Tohoningi madumai ngasiki sumana misiki kudong sabalorga deputy commissioner mayam da yapel tokjeri Sawompung Sangit Samaj na Gandhi Jayanti ga mari lenana Sawompung da social service ma pangthre nauna Sawompung Sangit Samaj ki president oiraba ke ai samu ngauna awang maikai asi makha maikai ke yengna bada khara sothana lai adubu Manipur gi miyam asi art and culture amadi sports na malem gi miyam da saktak pani miyam na mate kharadang oirabasu pangbiu maikai asi gi khwaidagi liraba Sawompung Sangit Samaj na miyam da art and culture yokhat pagal loinana masak naiba artist puthok pangamgani loop asigi nauna thau puraba guna mangangna lakliba tang tarada Sawompung Sangit Samaj ki yangkhai nipan suba mapokumon thoram pangthokani miyamna mateng kharadang oirabasu pangbiu haina pauzelakli Thobal district ki manung chana laiba health center sing amadi CMO office Thobal da social service camp pangthokre Gandhi Jayanti ga mari lenana district administration Thobal gi meeting makhada CMO office Thobal da pangthokiba camp adu chief medical officer Dr. Waino Kulna lamjingki social service camp adu da haksel gi makhada leiba department sing district TV office district family welfare office district AIDS office district leprosy office IDSP district malaria office 10-bedded Ayush hospital Thobal UPIC Thobal food safety administration Thobal amadi district program management unit district health society Thobal gi staff singna saruk yaki thorom adugi saruk ama oina CMO complex ta uchara kaya su thaki Hindu lining chatpe singki senglaba kumai Durga Puja na lakpada speaker Thokcham Satyabartana Manipur miyam da yaifa paujal pirakli aphabana phattababu maithiba piba kumai asina Manipur da lairiba miyam gi thamoi amadi wakhal dasu aphaba wakhal tamak khalanduna mai pakpa purakna sanu haina speaker gi paujal asina hairi Durga Puja kumai na lakpada aikoi gi punsida afaba yaifaba amadi phattaba kaya dagi ngakthok pibo oirasanu haina Speaker na thadorokpa cherol amana makhatana Manipur miyam da maru oina Hindu lining chatpasingi mafamda yaifa paujel pirakli Jati ki mapa Mahatma Gandhi amadi India ki Prime Minister oiramba Lal Bahadur Shastri ki mapo kumona lakpada leibak asigi miyam na ikai khumna bodli Shastri ki liching makhada Englishing amaga chamapan hufu mangada Pakistan ki mayokta lan ngamba ka loinana lan mi amadi lomi singbu pukning thogat po oina je jawan je kisan haiba kholau piki nakal amaromda Mahatma Gandhi ki chamaga yankhai humdoi suba mapokumon lakpaga iroinana India amadi India ki mapanda thoram kaya pangthoknari President Draupadi Murmu Vice President Jagadiv Dhankar amadi Prime Minister Narendra Modi na Rajghat ta Mahatma Gandhi ki mafamda laisu katki
यूनियन मिनिस्टर कयानासु लैसु कतुना इकाई खुमनबा उत्खी। Department of Drinking Water and Sanitation in Ministry of Jal Shakti na ngasi Swachh Bharat Divas pangthokadauri. Thorom asigi saruk ama oina President Draupadi Murmu na Swachh Sarvekshan Gramin 2022 ki award, Swachhata Hi Seva 2022 ki award, Sumlam 1.0 amadi 2.0, Jal Jeevan Functionality Assessment, Har Ghar Jal Certificate amadi Startup Grand Challenge ki manasing New Delhi da yengthokagani. ngasi 2 October Father of the Nation Mahatma Gandhi ki chahi 158 suba mapok numit palan ga mari lainana Kakching Municipal Council ki makhada Kakching Ward number 8 ta Indian National Congress Party ki councillor amadi mirep oina mirep thengnana ba sem sariba mathang sitna hana gi councillor Moirangthem Inakunbi amadi Thokchom Pisak loinana Pukhrambam Robert Pumia mangda masak taktuna miyam daki yaifa thoni baki thorom amangasi Kakching Ningthau lekai da leiba councillor mirep oinina ba sem sariba ex councillor M Inakunbi ki yumda pangthokre INC Election Committee Kakching Ningthau Lekai Ward number 8 na sintuna pangthokiba ngasi ki thorom aduda Indian National Congress Party bu nungsijaba Kakching lamdam dagi ahal singh party ki thaupu ba luchingpa singloinana Manipur Legislative Assembly election da Kakching Kendra da INC ki mirep oiduna mikhal thengna kiba Khetri Mayum Kennedy na chingba saknairaba miyoi kayana sarukya ki thorom aduda wangang loi kayana Mahatma Gandhi ki maramda amadi Indian National Congress na India da hek ning tamlakpadagi leibak asigi damak logduna lakhiba thodang sing amadi miyam gi yaifanana ba paikhat kiba thabak thoram sing thaduna miyam da nahauna na paudam ki Haukiba pung kunmari da India da nauna COVID positive oikiba migi masing lising ohum chohum humfumari laikhidaba migi masing na taret ni fagalakpagi changcha da marfutara nipan ga 10.8 ohum ni apunba confirm case koti mari lakh nifu lising kunipan chom humudrani active case lising kunthra taret chamri nifumari ni laina asina maram oiraga laikhidaba migi masing lakh manga lising kunipan chatruk humudra humdoini laina asidagi naba fagalaktuna discharge tawkiba migi masingna koti mari lakh nifu manga lising marfutara mari chamri marfutaret ni laina asidagi ngak thoknana ba kap thokiba vaccine gi masing koti chani ga taranipan lakh humudra manga lising kunthra taruk nifu matho yokre covid lai chatna khwai digi sokhalaba laibak singi manungda USA na ahan ba India na anishuba amadi France na ahum shuba da lairi awang nongpok state ki oina Assam na ahan ba Mizoram na anishuba amadi Manipur na ahum shuba da lairi